Hello Mayam, Ngasi Mayam Lawkhatpa chattoine Mayam aigi channel da yengbiriba mipom khudimmakta aina taramna okjari asi kaka se matai da leiba leisabi ani se amana mau oire amana leisabi ni machamana ani ne bako kaka se akoi khungi ne akoi khungi Lawkhatpa ne bako Lawkhatpa chatpagi clip ni mayam yengbinasi makha tana si Lawkhatpa chatpanina yaure ado leisabi sing mayam thongana thoe bako mau daman lai ai na moi me mau okpa chatli ne na lauba thoe bako daman kangu su mayam lai kumdhare moi gari le loi amamam kumdhare amamam tawa thongan changane bako mayam ado mayam support to biro mau oirabani na fazabna loire mayam do dhaman lakpa ngai ri doi moi amamam tawra changba hawrani lai maningda lai je mayam dhaman oidoi mayam haibadi bor ne bako mayam do pakchai dhaman chu mau chu yam pakchai yam chanai ado dhaman changa ado mau kangu haibadi mau sing siga lepna leire bako leisabi moi ok lakpagi se moi siga lepna leire dhaman na ahan bachangaga hanjing khoramaga kaindangda mau na changaga khorama yum changdoi ne bako mayam ado siga leptana leire mapanda mauga loinana leisabi kharaga adagi mauga loinana lakpa kangu singa lepna leire nupa kangu lepna leire nuparongi kangu sing lepna leire bako mayam daman kanna sonda manungda khoramni aina ngamjaba clip khara lauduna mayam da share tawjaningdana tawbani aisu memory oihona baina mayam support tawbiro mayam makha tana yengbiu video se nusibira o ado mayam kom daman khoram loiraga mau changaga mama khorame adudai manina kona pusalle bako mayam dagi di kari haini manung change potharaga mau fi hongkhre sida leire mai saktam phajadra mayam mau oira yam phajare asi mau mamani mayam firon hongbagi mamana sinbane bako simai tawaina ningon punsidi mayam khangi duni mayam sigana langnariba mayam se dhaman mayam de porakpa cha thakka loinana adigi leisabi gi podaina tambagi ama leidana ko mayam leisabi pot piba khotpagi langnari aduga loiraga mayam chak thare charuk thaba haura dhaman ga mauga khorambagi tanja jaure ba charuk thara dhaman mau khoramaga chanaba haurani abko mayam si chaba chatnari ne bako chai jang se yam haure yam nungai khre cha thakpa loiraga moi mayam photo shoot ta haure bako si dhaman gamauga dhaman gane bako mayam de mau se photo clips khara la haure machin manau gi memory oina baina mayam phajadra sina moi kaka matai de sina borni dagi asondana boma mate manau leire adudagi moi kaka aduga si moi complete family ni phajadra mayam machin manau ani je phajanni mayam support to biro mayam support ngai jani. Thank you for watching.